Democratic Republic of Congo da Ebola virus pakaknana sandurakpadagi miyoi marifu leikidre. India da Ebola virus ki case amata thengnadrabasu jaksin thorang lokhotpagi tangai phadaba lei hairi. Authority na phongdurapagi matung ina hojik sandurakliba Ebola virus ki strain asigi vaccine amata leitri hairi. Ebola virus pakaknana sandurakliba asiga mari leinana haukiba nomaijing numita World Health Organization na International Health Emergency Laothok-Khre leikrabane. Hojik faubada Africa da leina asina maram oiraga Puna miyoi Manipuri Nipan Leikidre Amade, Jignaba case, Jahunga Kuntraga Taruk Lady Haina, Africa Center for Disease Control and Prevention na Fondurake. World Health Organization Makatana Hai, Laina Ase Kadai Fauba Sandok Labage Amade, Laina Asigi case Kaya Lairabage Haiba, Huzu Faugi Oina Chapchana Kangbangam Haide. Nakal Amaromda, Kumja Lisingani Taraga Madigi, August Mapanda, Government of India Minister of Health and Family Welfare Naso, Ebola virus disease. EVD dagi ngakthoknaba amadi paktakna sandurakpa thengnanaba circular ama thoktuna section wa thamkiba leikrabane circular adugi matung ina laina asiga mari leinana helpline number sing operate tawduna nongmada call kunthra rom lakhibane matam adugi Union Health Minister Dr. Harsh na phongdokhibada India da Ebola virus positive case amata thengnaba leitri haikibane World Health Organization na phongdurapagi matung ina Ebola virus positive oiba foreign national ama yauba flight amada India macha ama yaukibagi pausu leikibane adubu India macha adude positive oikidabane chahi aduda laina asina maram oiraga Guinea case chamriga marifutara manga thengnabaga loinana miyoi chahunga humfutare leikidabane Liberia ge oina case tamanga yankhai mari thengnabada miyoi chaniga marifutara mari leikidabane Sierra Leone gi oina case satret ka taraga tare thengnabada miyoi chaniga marifutara nipan lekhidabani aduga Nigeria da case taraga humdoi thengnabada miyoi ani lekhidabani ngasi amuk na honana Ebola virus paktakna sandurakpa thengnariba asida leibak asigi oina su mathau taba chaksin tharang sing lokhot hobagi tangai fadaba ama chauna leide Ebola virus ase yamna laina paktakna sandokan ba virus makhal ama oibana khanghaudana leibak ase yoroknabade khudong thiningai soidana oirakani haina so akhang ahi singna phudoknarakle